Chuchampurdagi sana lalonba ma kasara phari Manipurgi Chuchampurdagi logi wangba sana lona lalonba mi ama sana khangin hunga kona na phare hari akaknaba paw phangri kasar police na Silchar police station ki manung senba Ramnagar da operation sathabada Saurana gram Samriga kuntraga mapangi sana khangin ahum lupa lak nifuga manga rongi mamaladu Manipurgi Chuchampur district gi lakpa khanbiyu munluwa se kuntraga to apokpagi ming Toazang Mulluwa ko Amadi Pakibani, Sanado Manipuriki Purak Oigani Hana Taznari, Mark Shilsergi, ISBT Gimanak Sanado Kushanava Purakur Pakibani, Yeramasigi Matana, Kasar Police na Makatana Tizili Hana, Kasargi, Sanitar SP Muna Mahatana Fundo Kriadi, Apaba Wakal the Lamjingduna pugadaba leader khanbiyu, one of Wakal the Sepa leader King Naravadileva as Awabatagan speaker Satyabrata. Apapa wakal da punamaku pugadaba leader khanbiyu masina taduna onaba wakal da satpa leader thengnaraba dileba asi awaba tagan hand speaker TS Satyabrata na phongdokri haribo apam masing asi wangkai ayang palida leiba Diamond Club ki yang ketare suba mapo common thoronga mari lenana club asigi mipun sang yawba anoba building sanga bag thorom da athuba mithunglen oireduna makna phongdokhi bani speaker na makhata na hai apaba thabak miyam gi kanaba mari yaifuna ba thabak toriba makai line asu sanbigani amasum hena apaba thabak tawu sungangani amat amukta da mi chama semangam drabasu mi manga dagi horaga manga dagi tara dagi kun dagi chama haiduna pakthok sakthok honduna apaba laikai ma lamdam amasum Manipur ma ohenna ba akhoi punamang na khotna minaba tangai fadi haiki leba amada club natraga na maira paibigi thaudang yamna sawi afaba mahiroi sanaroi singsumna sakhang bibegi mahutta mayai paklaklaba awang thakta inkhalakliba mating pibinabana singwa thabak masa mayam sina tungi akanba makhong oiraktuna afaba Manipur ohenbada asauba mating oigadoribani laikai amada lairik tambagi oirabasu natragana thabak leitabana hasingda thabak pinabigi oirabasu leita lairada tengwangbigi oirabasu club maira paibina thidokpiduna mating phanganaba thaudang lohoningi Thauramasi the MLA L Rameshwar amasum K Robindru Saruk Yaraduna masoi tabagi people murakpasi yamna lebak thibani hakibaguluna miyam gi lenga am atupa matamna lehanana speaker bu miyamna sokatuna leidi hena supongtoki Saris kata mawi singna kunjane halamli Saris ki Bijapur district ki tuan mafam singna mawi singna kunjane halamle hena police na phongdokre police officer lamana phongdokpagi matung ina kunja singa dungarang amasung ngasigi lona bahingda Bijapur district ki Tarem police station ki manung sana leiba Suwai amasum bara Tarem kunda mawising na halamani laikidaraba kunja sing adugi maming kawasi zoga sa yangkai ma amasu mangalu karsam sa yangkai kawena phongdok loduna ma naiki zoga na sudwai kundagi ne amasum kursamna bara teram kundagi ne makoi halambagi maram khangmangamdri haina phongdok loduna official singdun haiki mawising adugi khungul li na ba hojik security force na operation sa thari hairi asengba lusingba yaudabadagi PR makha sangdo halakpani July kun mathoidagi phamba horiba parliament ki nungzumi phamda hokiba February 13 dagi Manipur thamlakiba president rule makhatana thataruk amaga sangdo honanaba akhanaba bill ama puthokadoriba si Manipur state assembly da majority oiriba BJP ki MLA singda miyam amadi imaleba ki dama kathokpa ngamba jananeta irabot ki magun chen lusingba yaudabadagi ni haina all Manipur marupna sirol amada phongdorakli hari My cave ki proprietor na IDP singna namthak tobiri Purampot TV tower manak talaiba My Cave service ki proprietor thangjum Bishal na moregi lanjenarak singna loinarakpa gari sing kharadang warabusu kanana bahaiduna sandokpagi bifam tokpa thagi paisa sing pitoktre gari pithorakna bahaisu koiro lotuna leidari ngasi akampat relief camp na pangthokiba pawgi mifamada moregi lanjena duna tungan relief camp sing sangjapam lauduna leiriba ningthaujam ibungo ahanthem bisorjit amadi singtham ibungo na pawmi singna mathaki wapam asi phongdokladuna thage pifam tokpa senpham sing pidribana gari sing handok piraknaba My Cave service ki office ta satpada proprietor masa unaba phangdana lerki masigi matung tarakpada amuk mamang sahi English singani ke kungi marigi November thada office asida satlubada sololaga lerama thenaki Amaram da masigi matana Porampat police station wakatuna gari sing lauthukpina bahaijabada station gi mekedi gi proprietor asida khanganduna gari sing handorakna hairagi haibigi thajaba piraklabus masi phawba gari gumba thaba mata lokhatpidana lairi maram asina lanjenari baikhogi awaba yingbiduna lamdam asigi CSO sing amadi mari leinaba singna gari sing asu phangana na bohonabada mating pangbiu haibo wafam thamlakli
ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗꯤ I-20 ꯀꯥꯔ ꯑꯃ, ꯕꯣꯂꯦꯔꯣ ꯖꯤꯞ ꯑꯃꯃꯝꯅꯤ꯫ ꯀꯨꯀꯤ ꯆꯪꯕ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯁꯧꯒꯠꯀꯅꯤ ꯍꯥꯎꯃꯤ ꯌꯨꯠ ꯐ꯭ꯔꯟꯠ꯫ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯆꯤꯡꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯁꯤꯡ ꯆꯪꯕ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤ ꯍꯥꯎꯃꯤ ꯌꯨꯠ ꯐ꯭ꯔꯟꯠꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯐ꯭ꯔꯟꯠ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯍꯤ 2002ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯨꯋꯥꯔꯤ ꯂꯩꯖꯕ ꯂꯝꯗꯝ ꯑꯃꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯌꯦꯜꯍꯧ ꯐꯨꯔꯨꯞ 15ꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯏꯪ 1982ꯒꯤ ꯍꯧꯅ ꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯤꯇꯣꯞ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯊꯤꯡꯕꯤꯅꯕ ꯂꯩꯇꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯅ ꯃꯁꯤꯡ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯄꯤꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯈꯨꯜ ꯀꯌꯥ ꯑꯃ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯁꯦꯝꯒꯠꯂꯛꯂꯤ꯫ ꯎꯃꯪ ꯀꯌꯥ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯊꯥꯖꯤꯜꯂꯛꯄ ꯑꯃꯗꯤ ꯗ꯭ꯔꯒꯀꯤ ꯑꯆꯧꯕ ꯃꯀꯣꯜ ꯑꯣꯏꯔꯔꯤ꯫ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯁꯤꯡ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯃꯔꯨ ꯍꯨꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯑꯋꯥꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯐꯪꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯄꯥꯟꯗꯝꯗ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯋꯥꯡꯃꯗ ꯈꯨꯟꯗꯥꯔꯝꯕ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯀꯌా ꯑꯃ ꯆꯠꯊꯔꯛꯇꯨꯅ ꯇꯥꯟꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯑꯣꯏꯅ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩ ꯀꯌꯥ ꯑꯃ ꯃꯁꯥꯒꯤ ꯃꯔꯝꯗ ꯁꯩꯗꯥꯡꯕꯒꯨꯝ ꯍꯤꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯥꯂꯣꯡ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯝ ꯈꯣꯞꯆꯤꯟꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯆꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯣꯛꯇꯨꯅ ꯊꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯨ ꯆꯩꯕ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕꯒꯤ ꯊꯕꯛ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯃꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯉꯁꯤ ꯇꯝꯄꯥꯛꯀꯤ ꯌꯦꯜꯍꯧꯃꯤ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯆꯤꯡꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯍꯜꯂꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯌꯦꯜꯍꯧꯃꯤ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯀꯨꯀꯤꯒꯤ ꯇꯥꯠꯇ ꯆꯍꯤ ꯀꯌꯥ ꯄꯪꯊꯗꯨꯅ ꯂꯥꯛꯈ꯭ꯔꯦ, ꯃꯈꯥ ꯇꯥꯅ ꯄꯪꯊꯔꯣꯏꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯗ ꯐꯨꯠꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯅ ꯃꯇꯝ ꯀꯛꯇꯅ ꯆꯤꯡꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯆꯪꯕ ꯊꯤꯡꯈꯤꯕ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯈꯥ ꯇꯥꯅ ꯐꯨꯠꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗ ꯐ꯭ꯔꯟꯠ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯄꯥꯟꯅꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯆꯩ ꯊꯥꯗꯨꯅ ꯂꯥꯛꯁꯤꯟꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯀꯌꯥꯃꯨꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕ ꯌꯣꯟꯕ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨ ꯀꯅꯥ-ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯅ ꯈꯪꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯎꯃꯪ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯒ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝꯁꯤꯡ ꯁꯨꯡꯕ ꯑꯃꯗꯤ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯔꯝꯕ ꯐꯨꯔꯨꯞꯅꯣ, ꯀꯅꯥ-ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯁꯨ ꯈꯪꯂꯝꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯑꯊꯤꯡꯕ ꯊꯝꯕꯗ ꯌꯥꯎꯔꯤꯕ ꯍꯤꯔꯝ ꯈꯔꯗꯪ ꯄꯜꯂꯕꯗ ꯌꯥꯎꯔꯤꯕꯁꯤ ꯃꯔꯨ ꯑꯣꯏꯅ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯍꯤꯔꯣꯏꯟ ꯅꯝꯕꯔ 4ꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯗꯅ ꯊꯝꯕꯗ ꯃꯔꯨ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯎꯃꯪ ꯀꯣꯛꯊꯣꯛꯄꯁꯤꯡ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯃꯔꯨ ꯑꯣꯏꯅ ꯀꯨꯀꯤꯖꯧꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯂꯩꯕ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯃꯤꯡ ꯄꯟꯗ꯭ꯔꯕꯁꯨ ꯏꯈꯪꯗ ꯈꯪꯅꯔꯤꯕꯁꯤꯡꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯄꯣꯠꯆꯩ ꯁꯅꯥ ꯂꯨꯄꯥ ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯇ ꯃꯥꯡꯖꯤꯜ ꯊꯥꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯅꯠꯇꯅ ꯎꯃꯪ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯊꯥꯕꯗꯒꯤꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯍꯜꯂꯛꯂꯤꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕꯗ ꯍꯜꯂꯦꯡꯗ꯭ꯔꯕ ꯑꯃꯗꯤ ꯑꯔꯥꯟꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯛꯂꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯃꯤꯇꯩꯁꯤꯡꯗ ꯃꯔꯝ ꯆꯥꯗꯕ ꯃꯔꯥꯜ ꯁꯤꯔꯒ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯅꯣꯃꯦꯗꯤꯛ ꯇ꯭ꯔꯥꯏꯕ ꯑꯣꯏꯔꯤꯕ ꯀꯨꯀꯤꯖꯧꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯃꯔꯝ ꯆꯥꯗꯕ ꯅꯤꯡꯉꯥꯏ ꯀꯌꯥꯃꯨꯛ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯍꯦꯟꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯍꯟꯗꯕꯗ ꯅꯠꯇꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯅꯧꯔꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯍꯥꯠꯂꯤꯕꯁꯤꯡꯕꯨ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯟꯈꯠꯇꯨꯅ ꯊꯝꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯍꯪꯍꯟꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯪꯅꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯔꯝ ꯆꯥꯗꯕ ꯑꯉꯥꯡꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯕꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯆꯩ ꯊꯥꯔꯒ ꯑꯉꯥꯡ ꯋꯥꯔꯛꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯒꯨꯝꯅ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯔꯝ ꯆꯥꯗꯕ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯄꯤꯊꯣꯛꯂꯨꯕꯗ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯒꯤ ꯏꯔꯥꯡ ꯂꯥꯛꯄꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯀꯥꯏꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄ ꯌꯥꯏ꯫
loinana malemgi ahum suba lanjau tholoknabigi horakpa manipurdagi oirakpa yabigi singnaba leiba maramna koki narco terroristsingi aranba dimana sidanga sigi India lengana makhatana leiba sumgadaba mande khali maram aduna hiram kayada aranba tawduna manipur tangdu laita handana sahi ani hena lehalliba koki jau singda yadi haiba makhanganduna maram sadab angangi ningai themada yaraktrabadi sai thadru ningai laksinba adugumla yadi haiba makhangana banga sigi India lengana atuba matamda marala mapot pharapa koki singbu serak piduna sai tharaga ningai laksinba sumgadaba male heba panam pauksigi editorial ma'am special content mena ma'am da thamjari aduga hausukuinadi ma'am paw su matang se lusinjarage masu makhataba anauba update ma'am puna ngamina sena channel sigi makedigi ma'angi mafamda makhatana thamjari makhataba anauba update ma'am puna ngamina si